Mee Yongda Ondanaba vaccine na Khwaidagi Maruoiba Miyoibagi model si Hongdo Hoba nataga vaccine kaptaba yaroidawre. Haukiba itiasda thokiba virus mayamsida Khwaidagi mapangal sonba singi manungda coronavirus su ama oiri. Coronavirus pu malemsida pandemic ohenkiba aduga best friends su oiriba flight amadi train di haujik su free hand thari. Aduga yam close oijadaba magic auto na thingli. Masi laireba simbu respect tobiri haibadura. Population da Khwaidagi wangba China dagi virus asi paithorakle aduga second tariba India da nation duna leiribasi vaccine gi propaganda tawbada hena nungainaba strategy oigadoribra. Mathai thaina dagi lakpa influenza lok laihau haibadu 2020 dagi di mangki bugum tawre masi karigino. Marks amaga sapol amaga ngakthokpa ngamba mapangal son khraba virus asiga angakpa phangna chawkhatlaba ngasigi medical science ka lanthengnabada ngamdribasi karigino. Hanjin lockdown curfew tawduna kham thengna miyam wahallaga miyoi kharana maning tamna yong olhal libra. Coronavirus ki life cycle karam tawbano. Pairaga chatpara chongduna chatpara kadai dagi tholaglaga kadai da lotpano. Medical science na suk chokkalaba matam sida corona si mapam sida gi asumna thokibani aduga mapam sida lotuna lairaga macha pokpani haibasi karigino haujik pawa mayek sengna puthok pidriba. Atopa laina mayamna chahida miyoi lakh nipan henna sibadi karim hainadi aduga corona na lakh hum sibadi angakpa ohelibasi karigino. Asibadu polythene na chetna yomlabasu DC permit yaudana mayumda pugi yadribasi polythene na yomlabasu covid sandokpagira. Asiba thanamlagasu paisa permit yauna lawragasu paisa masibu asibagi tax haibadura. Mamangdasu lockdown curfew hantaksu sab manai adubu corona de thingba ngamde. Masi tharo web tasu amuk tawningai leitabagi tawgadoribra. Vaccine saba company singda case thangatpa yadribasina karigino. Nong hek nganmadagi phamung kara fauba paisa kya changna corona gi paujel covid ki advertise tawri. Masina laichatsi kayamuk laksanba ngamle. Pumnamaksina miyamda fear psychosis lehenaba honaribra. Wangsing asigalonana puduna laksari Mee Yongda Ondanaba vaccine na Khwaidagi Maruoiba. Covid vaccine gum Maruoiba vaccine amasu mathau tare. Yong on kharba amadi onaba kan honariba miyoi singbu on khidanaba vaccine duni haijaribase. Covid loirakba haibadi post covid matamdadi miyoi kya mapung phana yong on khragani. Yong on kharba makhoi gi marakta ningthau khubam gi damak lanthengnaduna gorilla onaba honabagi lanjau su leigadori. Yongdagi migi evolution lakibane haibasi Darwin theory na kanna thigatlambagum haujik matamgi larik laisu hairaba miyoi singna kopna thigattuna midagi yong amuk ongadore haibagi theory amasu puthokpa matamsida yamnamak mathau tare. Maramdi haujik leiriba social system asina free da nungaina mina sa onkhiba yabagini. Miyoi bagi yongga manai haibasi aikhoina yajai adubu aikhoiga yongga manai haibasidi khanthasade haina aiba Richard Dawkins hairambadu ningsinglae. Darwin gi theory of evolution gi matung inna Mee Yongdagi onkibani hairabadi yong hariba sasi khwaidagi kai khangdaba jibani. Theory asigi matung inadi yongsi aikhoigi ipa ipu oiramle. Covid laktrigai matam malem sida lairiba apunba miyoigi chada ama mukti miyoibagi haurakpham yongda hanjinnaba kanna honari amadi hanjinbasu haukrabani. Election matamda khutlona duna laklaga vote ka khraba matamda moina thokpa aningba apamba toroklibadu aikoi shokpam thokte maramdi makhoi yongda hanjinba haurakpagini khanduna yengse mabuk lambadagi aram khorang phauraba miyoi kharada mafi nana setlaga atangba kar tongduna chanaba pochai khara polythene da yomduna poraklaga camera mamangda hero sariba makhoidu tasengna yong oningbagi thongjilda khong thangjinba haurabane. Makoi sibuni awaba taraba kayada thika tawduna masagi popularity tanba hairibasi. Tasengna mathamoida awaba sing adubu nungsiba oramlagadi screen mamangda hero saramloi. Madugi mahut wari badu mikap thoknaba honabiramgani. Maran mathumna singdongna pairiba senjau paiba miyoi kharadi paisagi wakalda ngasisu adumak ngauri. Ngasi chatnariba system sina mi marakta makhoibu thoidok hendok le haina uragasu tasengbadi sadaron gi mina chatnadraba lichat ama makhoi chatlabani.
ꯃꯤꯑꯣꯏꯕꯒꯤ ꯏꯚꯣꯂꯨꯁꯟꯗ ꯃꯈꯣꯏꯁꯦ ꯇꯣꯉꯥꯟ ꯇꯥꯔꯕ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯗ ꯇꯞꯅ ꯇꯞꯅ ꯑꯣꯟꯕ ꯍꯧꯔꯕ ꯀꯥꯡꯂꯨꯞꯅꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯃꯇꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯐꯥꯎꯕ ꯃꯥꯡꯂꯗꯨꯅ ꯄꯩꯁꯥꯒꯤ ꯔꯤꯂꯦꯁꯟꯅ ꯁꯤꯟꯈ꯭ꯔꯕ ꯀꯥꯡꯕꯨꯅꯤ ꯇꯝꯊꯤꯔꯦ ꯍꯥꯏꯔꯤꯕ ꯁꯥ ꯀꯩ ꯐꯥꯎꯕ ꯃꯕꯨꯛ ꯊꯜꯂꯕꯗꯤ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯃꯤꯑꯣꯏꯗꯤ ꯑꯣꯄ ꯄꯦꯟꯕ ꯅꯥꯏꯗꯦ ꯃꯁꯤꯡ ꯌꯥꯝꯕ ꯃꯤꯌꯥꯝꯅ ꯆꯥꯅꯕ ꯁꯦꯠꯅꯕ ꯑꯃꯗꯤ ꯂꯩꯅꯕ ꯌꯨꯝ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯅ ꯂꯩꯇ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯆꯥꯅꯤꯡꯕ ꯆꯥꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯉꯝꯂꯦ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯇ ꯃꯣꯃꯣꯜ ꯅꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯛꯅꯔꯤꯕ ꯁꯛꯇꯤ ꯂꯩꯕ ꯃꯇꯝꯁꯤꯒꯤ ꯑꯆꯧꯕ ꯍꯨꯔꯥꯟꯕꯁꯤꯡ ꯇꯁꯦꯡꯅ ꯃꯈꯣꯏꯁꯤ ꯃꯁꯥ ꯈꯪꯗꯅ ꯌꯣꯡ ꯑꯣꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯤꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯔꯜ ꯄꯩꯈꯠꯇꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯂꯤꯁꯇ ꯌꯥꯎꯅꯕ ꯍꯣꯠꯅꯔꯤꯕ ꯆꯥꯕꯒꯤ ꯊꯟꯕ ꯅꯥꯏꯗ꯭ꯔꯕ ꯀꯔꯥꯝ ꯆꯥꯎꯕ ꯃꯇꯝꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯅꯈꯣꯏꯅ ꯈꯔꯗꯤ ꯍꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗ ꯍꯟꯖꯤꯟꯗꯨꯅ ꯌꯣꯡ ꯑꯣꯟꯈꯤꯕꯁꯦ ꯃꯤꯌꯥꯝꯅ ꯂꯩꯅꯕ ꯃꯇꯤꯛ ꯆꯥꯕ ꯌꯨꯝꯗꯤ ꯂꯥꯏꯔꯗꯅ ꯏꯪꯈꯣꯜ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯔꯣꯔꯒꯤ ꯌꯨꯝ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯐꯥꯔꯝ ꯍꯥꯎꯁ ꯊꯕꯛ ꯁꯨꯗꯨꯅ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯆꯔꯤꯕ ꯃꯤꯌꯥꯝꯅ ꯍꯋꯥꯏ ꯁꯧꯒ꯭ꯔꯤ ꯆꯥꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯕ ꯈꯨꯖꯣꯛ ꯈꯔꯅ ꯑꯃꯨꯛ ꯇꯣꯏꯕ ꯆꯥꯅꯤꯡꯕꯒꯤ ꯃꯊꯛꯇ ꯑꯇꯥꯡꯕ ꯌꯨ ꯃꯈꯜ ꯍꯧꯖꯤꯛꯁꯨ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯂꯥꯂꯛꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯔꯒꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯁꯦꯟꯗꯥꯟꯐꯝ ꯑꯣꯏꯔꯤ ꯃꯁꯤꯡ ꯌꯥꯝꯕ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯂꯩ ꯍꯥꯏꯕꯗꯨ ꯀꯥꯎꯈꯤꯅꯕ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯆꯩꯅꯥ ꯀꯌꯥ ꯄꯦꯟꯗꯥꯃꯤꯛꯁꯤꯅ ꯑꯃꯨꯛ ꯄꯤꯕꯤꯔꯤ ꯈꯣꯏꯆꯥꯛ ꯑꯣꯏꯅ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯌꯦꯜꯂꯒ ꯃꯁꯤꯡ ꯌꯥꯝꯕ ꯃꯤꯌꯥꯝꯕꯨ ꯁꯨꯡꯅꯕꯁꯨ ꯍꯣꯠꯅꯕꯤꯔꯤ ꯁꯣꯝꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯑꯃꯗꯤ LPGꯅ ꯑꯇꯤꯌꯥ ꯌꯧꯈ꯭ꯔꯦ ꯀꯨꯝꯁꯨ ꯀꯨꯝꯂꯛꯂꯔꯣꯏ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯄ ꯂꯧꯃꯤ ꯀꯌꯥꯅ ꯌꯣꯟꯐꯝ ꯂꯩꯇꯗꯨꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯤ ꯑꯃꯔꯣꯝꯗꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯥꯅꯅꯕ ꯂꯩꯇꯕꯗꯒꯤ ꯈꯣꯏꯔꯦꯜ ꯃꯁꯥ ꯄꯥꯏꯔꯤ ꯂꯥꯌꯦꯡꯕꯗ ꯐꯒꯗꯕ ꯂꯩꯅꯥ ꯀꯌꯥꯁꯨ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯤꯗꯕꯅ ꯑꯅꯥꯕ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯨꯟꯁꯤ ꯂꯥꯟꯈ꯭ꯔꯦ ꯀꯣꯚꯤꯗꯅ ꯅꯥꯔꯦ ꯄꯩꯁꯥ ꯅꯥꯍꯧꯗ꯭ꯔꯦ ꯋꯥꯈꯜ ꯂꯩꯅꯥꯒꯤ ꯃꯊꯛꯇ ꯄꯨꯛꯆꯥꯛꯀꯤ ꯂꯥꯟ ꯃꯁꯤꯅꯤ ꯀꯣꯚꯤꯗꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯅꯤꯡꯊꯤꯔꯕ ꯈꯨꯗꯣꯜ ꯀꯥꯔꯐ꯭ꯌꯨꯅ ꯃꯤꯌꯥꯝꯗ ꯆꯩꯅꯥ ꯄꯣꯖꯤꯇꯤꯚ ꯃꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯤꯁꯤꯡ ꯖꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤꯃꯗꯤ ꯃꯤꯅ ꯁꯥꯗꯒꯤ ꯐꯖꯅ ꯍꯦꯜꯂꯤ ꯃꯁꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯁꯥꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗු ꯈꯖꯤꯛꯇꯪ ꯈꯪꯕ ꯃꯤ ꯈꯔꯗꯤ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯔꯝꯆꯠ ꯑꯃꯗꯤ ꯁꯥꯔꯝꯆꯠ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯤ ꯀꯌꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤ ꯄꯨꯔꯥ ꯃꯥꯡꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯅꯤ ꯃꯤꯑꯣꯏꯕꯅ ꯁꯥ ꯑꯣꯟꯒꯗꯧꯔꯤꯕ ꯇꯁꯦꯡꯅꯃꯛ ꯃꯤꯑꯣꯏꯕꯁꯤ ꯍꯧꯖꯤꯛ ꯁꯥ ꯑꯣꯟꯒꯦ ꯇꯧꯔꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯍꯥꯏꯕꯗꯤ ꯈꯨꯟꯅꯥꯏꯂꯣꯟ ꯑꯃꯒꯤ ꯂꯝꯆꯠꯀꯤ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯝꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯃꯛ ꯆꯠꯅꯔꯤꯕ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯁꯨꯝ ꯁꯥꯡꯊꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯌꯣꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯥ ꯃꯈꯜ ꯑꯃ ꯁꯣꯏꯗꯅ ꯑꯣꯟꯈꯤꯕꯅ ꯍꯥꯜꯂꯒꯅꯤ ꯈꯔꯗꯤ ꯑꯣꯟꯈꯤꯕꯁꯨ ꯌꯥꯎꯔꯕꯅꯤ ꯃꯥꯔꯛꯁꯤꯖꯝꯒꯤ ꯊꯤꯑꯣꯔꯤ ꯃꯇꯨꯡꯏꯟꯅ ꯃꯍꯧꯁꯥ ꯍꯥꯏꯕꯗꯤ ꯅꯦꯆꯔꯁꯤ ꯍꯣꯡꯏ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕ ꯅꯠꯇ꯭ꯔꯒ ꯍꯣꯡꯕ ꯅꯥꯏꯗꯕꯁꯤ ꯅꯦꯆꯔꯒꯤ ꯃꯆꯠ ꯅꯠꯇꯦ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯥꯝ ꯊꯨꯅ ꯑꯅꯧꯕ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯃꯦꯇꯔꯤꯌꯦꯜ ꯇꯦꯛꯅꯣꯂꯣꯖꯤꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯈꯠꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯍꯥꯏꯕꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕ ꯈꯨꯟꯅꯥꯏꯂꯣꯟ ꯑꯁꯤꯗꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯔꯛꯂꯕ ꯑꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯄꯨꯜꯂꯒ ꯍꯧꯖꯤꯛꯁꯨ ꯊꯝꯂꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯄꯣꯠꯊꯣꯛꯄꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯒ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤꯒ ꯆꯥꯅꯔꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯤ ꯃꯔꯨꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯇꯁꯦꯡꯕꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯑꯍꯣꯡꯕ ꯂꯥꯛꯂꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯨ ꯃꯗꯨꯒ ꯆꯥꯟꯅꯒꯗꯕ ꯃꯑꯣꯡꯗ ꯆꯦꯟꯖ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯆꯍꯤ ꯆꯥ ꯀꯌꯥ ꯍꯦꯜꯂꯕ ꯑꯃꯟꯕ ꯁꯤꯁꯇꯦꯝ ꯑꯃꯅ ꯐꯥꯖꯤꯟꯕꯗꯒꯤ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯤ ꯃꯁꯤꯅ ꯑꯣꯏꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕꯇ ꯄꯤꯔꯤꯕ ꯎ ꯋꯥ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯆꯤꯡꯄꯥꯠ ꯇꯨꯔꯦꯟꯁꯤꯡ ꯃꯤꯑꯣꯏꯕꯅ ꯂꯦꯞꯇꯅ ꯃꯥꯡꯍꯟ ꯇꯥꯍꯜꯂꯤ ꯅꯦꯆꯔꯗ ꯃꯄꯥꯟ ꯇꯥꯡꯗꯨꯅ ꯍꯤꯡꯂꯤ ꯈꯪꯅ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯩꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯍꯧꯁꯥꯒꯤ ꯈꯜ ꯃꯥꯡꯍꯟ ꯇꯥꯍꯜꯂꯤꯕ ꯑꯁꯤꯃꯛ ꯉꯥꯎꯔꯛꯄꯒꯤ ꯈꯨꯗꯝꯅꯤ ꯃꯤꯅ ꯃꯤꯔꯝꯆꯠꯄꯨ ꯂꯥꯞꯅ ꯂꯪꯊꯣꯛꯈ꯭ꯔꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯅꯧꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯑꯣꯟꯈꯤꯕꯁꯤꯔ ꯃꯤꯑꯣꯏꯕꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯀꯧꯒꯗꯧꯔꯤꯕꯁꯤ ꯃꯁꯤ ꯆꯦꯟꯖ ꯃꯈꯜ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯕꯨ ꯆꯥꯎꯈꯠꯄ ꯀꯧꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯇꯁꯦꯡꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯑꯃꯁꯨꯡ ꯃꯊꯛꯇ ꯀꯥꯈꯠꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨꯅꯤ ꯑꯗꯨꯕꯨ ꯂꯥꯟꯖꯥꯎꯁꯤ ꯂꯣꯏꯔꯛꯄꯗ ꯃꯁꯤꯡ ꯌꯥꯝꯕ ꯃꯤꯌꯥꯝꯗꯤ ꯉꯥꯎꯆꯠꯅꯗꯨꯅ ꯃꯁꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ ꯃꯇꯥꯡꯁꯤꯗ ꯌꯣꯡ ꯑꯣꯟꯈ꯭ꯔꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯌꯥꯝꯒꯤ ꯏ ꯊꯛꯄꯒꯤ ꯄꯦꯅꯥꯏꯗ꯭ꯔꯕ ꯃꯣꯡꯀꯤ ꯈꯔꯁꯤꯅ ꯔꯣꯕꯣꯠꯀꯨꯝ ꯃꯤꯌꯥꯝꯕꯨ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯂꯦꯝꯒꯤ ꯍꯧꯖꯤꯛ ꯂꯨꯔꯕ ꯇꯟꯖꯥꯁꯤꯗ ꯃꯤ ꯁꯦꯝꯕꯤꯔꯛꯂꯤꯕ ꯂꯥꯏ ꯃꯌꯥꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ
मखोइना सेमलखिबा सारखिबा प्रोडक्ट सिंगसी याम बेरा काबा यावरे हाइबसी करीमता उबिद्रबा जाला मोइगी प्रोडक्ट सी मतम सिका चानाद्रे एक्सपायर ओइरे मॉडल अमा सिनबिरो नत्रगा कोविड-19 वैक्सीन की मथक्ता मीना योंग ओनखिदनबा वैक्सीन अमसु पुथोक होबना ख्वाइदगी अचुंब कोंथांग ओइरगनी वीडियो असिबु लोइबा फावर ताबिरिबा येंबिरिबा खुदिमकपु थागतचरी वीडियो असिबु पुंगनिंग थगोटपिबा ओइना मखा तबा वीडियो सिंगी नोटिफिकेशन फंगनबा चैनल असिबु सब्सक्राइब तौबियो ngasigidamaktadi matangsida kainabagi yathang nijari tabiriba punamakpu RK Production gi maikaidagi aroibo oina khurumjari